Princeton English School da thokpa thoudok amada shokpadagi Layengduna Leiriba School asigi Maheiroi School asigi trustee su oiriba Kshetrigao AC MLA na Layengbigani Haina Phongdoklamlaga Thabak to Onthokpidre Haina shoklaba Maheiroi adugi apokpi Aribam Thoibi na phongdorakli Manipur Press Club ki Kaubru Conference Hall da pangthokpa paugi mifam amada wafam ase phongdokladuna mahakna hai mahaki imung ase hatada asanba ka amada leibane mahaki macha nupi ahumso Princeton English School da tamle chaliba chahi asige March amada school asida thokpa thoudok amada mahaki macha nupa ase nungna panduna sokle haiba paw ama lakpadage hospital da chalubada nongmaina panba oiramkhe thoudok asige matangda school asige trustee yauna school asige maru oiba mi singa yana cherol ama inaduna angang ase mapung fana fatriba hauba layengane lausangam ama pigane angang ahum ase lemna mahi tamhangani haina yanakhe adubo wafam sing ase thabak to onthoktringaida sogliba angang ase operation mari dak tawkhre hiramasi gi matang da MLA ga unaba phangdana leiba asina angang asigi tungi punse kari oigani haiba tambang ngamdana leiri haina mahakna makhata na phongdokhe koina di malam phokdan de ma koida iran khubiranu angang sigi mapunsina hingim ko ikoi layeng jage angang sigi law sangam ma pirage haide ma masana humchi frida tuye phoktam hallage haire ma koina koi mi su kaim pa ayat pabi da bidalai opor sala hum laksu phok sidi ma koi thawa yaw na hon narame hum laksu bagi matung dagi magoi se khra lakthorap pasina tum lakthore mari laksu basra opor san timing ora pasrai koina koi tan tan are mayum chalaga tanam de mari laksu ba opor san si tawramme tawrambadagi ma koi si tu khakta tawrambadagi ma koi si am pulatre angang gi hidak lang dakja bagi trogi masai ma koi na pin haiba timan si su ma koi na pibidre tan si am usil tana wasungang mayum chapta kanda angakpadagi ma koi tarik si thok gai koi bu laite haiba ira batha da lai haiba gi da ma koi no sitabai mo won dum ulakpadagi koi chu chatla roi si ma koi da du dia na hairaga somda lai